Lupa crore kayagi drug ki case chennaba miyoising athubada cheirak pigedabani achumbagidama lebliba misak amabu aranba tahanaba honaba yaningdi haina All Manipur Students Union AMSU na fongdoraklei ngasi mahiroi lobasina thadorokpa cherol amada wafamasi fongdokladuna khunai asibu laikha na chingthana bahonabada drug na yamna achauba thodang ama lauri mahiroi inkhalakliba naharol amadi tungi yumbirel oirakadaba iraicha lising lakh kayabo mayai kaba nisa pizaraga manghanna bahonabada amade nisa singasi lalonbada lengakloi singya chauba khut amata sengna yaurabra haibase mepung khudimakna mapal thokna amade nimfung hangnaraklaba aruba wahang amane wahang asige paukhumdi achan miran naidaba corruption yadaba amade lengakloi singi khudombina unglaga chatpa ngamloidaba ningtamba sengba judiciary gi wayel sangna pifam thoi ngasi klaipa wathok oiriba drug kingping matam amagi chandel ADC gi chairman amade lengak pairiba political party amagi member oiramba lukhosai jau gi drug ki case asigi wayel maikai asigi kadomdano haina manipur miyamna kangaunare amade khoisauna ba pokhale lamdam asida khothek tuna masing paba yaraba mathau masak khangna duty tawriba case asigi achumba puthokna ba hona badana tana manipurda drug ki mayokta changsilakliba lantheng asigi luchingbi amasu oiribi naf ki additional SP Thoubal Brindabu drug kingping asi faruba wahodagi maki mathakta chatharakliba thawong sing asi leipak miyamna yamna kupna yengli amade AMSU na taraina lodi hairi